Kuki Jo Council na Prime Minister Taramna Okani Haikre Kuki Jo Miyamna Taliba Separate Administration ki demand Prime Minister na lauthok lamna bataksin kre. Kuki Jo Council na Prime Minister Narendra Modi Taramna Okani Haikibagal Loinina Separate Administration ki demand thabak to onthok na bataksin kre leiba asigi Prime Minister na ikon konbo oina Churachandpur da chahi ni furongi mamang da lakunlaba matung Handak ahanbo oina Prime Minister Narendra Modi na Churachandpur da lakadoriba si historic oiba amadi yamna tangba thodok amani haina Kuki Jo Council KJC na fongdok laduna mahaki khongchat asibu Kuki Jo miyamna taramna okli hairi Kuki Jo Council KJC na thadorokpa cherol amada haukiba sahi khara asi Kuki Jo miyamna awaba kaya khangduna lakli hairiba matam asida majority mitei community na micham chani yankhai ki mathakta hatkre church tahum humpu hena amadi yum lising taret tumna mai thakre mioi lising ni fu rom mayum leitena lanjena duna ngasi fawba wana punsilen duna ipai puna thambiram maramda changlakpa ngamdana leiri hairi Kanagumba kharana yaningba natraga yaningdaba wafam thamlaga asengba wafamdi majority community asigi action amadi aggression amaram oiduna Kuki Jo miyam namduna tokhai tahale asiguma phibam asida Kuki Jo miyamna democratic ki spirit amadi India ge luchingba singda thajaba thamduna leirakli chahi kayagi mamangdagi constitution ge article 239 igi makhada legislature yawba Kuki Jo gi tonganba union territory ama pibinaba demand tawduna lakhibani demand asi community asigi khudongcha na bakhalaga tawbana te ekhoi gi miyam gi peace security amasung survival gi damak demand asi tawbani hairi Kuki Jo miyam gi apamba aningba si leiba asibu luchingniba Prime Minister na tabigani haibigi thajaba mapung fana thamli maram asina Prime Minister gi Churachandpur khongchat asibu Kuki Jo miyam na taramna okchari haiba wafamsu KJC na thamlakli amaramda Kuki Jo Women Forum Delhi and NCR nasu Prime Minister Narendra Modi gi Churachandpur khongchat putaram okpa phungdorokpaga loinana khongchat asina justice amadi peace puraklagani haiba thajaba thamlakli Kuki Jo miyam gi matam kayagi mamangdagi tanduna laklaba demand sing separate administration union territory gi wafam munna tabiduna chapchaba thabak lokhutkani haibigi thajaba su thamlakli Lanjenari basing masagi mayumda hanjinba ngamnaba tharang lokhutpaga loinana minority community singi mathakta terrorist ki thabak sing chathariba mitei separatist terrorist sing maru fangna muthat pinabasu Prime Minister gi pukning chingsilakli PM khongchat mangoinana Sambit Patra amasung Ajit Gopchare Imphal da thunglare BJP gi MLA sing yawna thamban sanglen da mifam pangthokre Tha sigi taraga humdoida Prime Minister Manipur da pung khara gi khongchata lakadoriba asiga mari lainana mangoinana BJP ki national spokesperson Sambit Patra amasung BJP Manipur in charge Dr. Ajit Gopchare ngasi nungthil Imphal da thunglare ngasi nungthil pung ama makhairom tabada Dr. Sambit Patra amasung Dr. Ajit Gopchare na Imphal gi Bir Tikendra International Airport da thunglabaga BJP Manipur Pradesh ki President A Sarda MLA A Susindro MLA Ranjan MLA TS Basanta Kumar yawna BJP gi luchingba kayana harau tayamna okhi Sambit Patra amasung Ajit Gopchare da paumi singna Prime Minister khongchat asigi matang hangbu hangi chapchaba paukhum pidragasu Prime Minister Narendra Modi gi Manipur khongchat asina state asida mausagi ingtapa fibam da hanjilakpada chauna mating oiragani haina phongdokhi Panba yabadi tha asigi taraga humdoida Prime Minister lakadoriba asiga mari lainana mahak pungak senbagi thabak tawgadaba advanced security team amadi gari sing ngarang Imphal da yorakhrabani Loinana Prime Minister na miyam da wangang gadawriba Churachandpur gi tuibongda leiba peace ground da sem sabagi akanba thabak chatharibani masigi mathakta Prime Minister na chatkadaba lambi singsu ahenba security force sing deploy tawbagi mathakta machu mel sangba amadi lambi gi nakalda sambal khabagi thabaksu ahing nungthil naiduna chatharibani Amaram ngasi numidang wairam pung mga tabadagi Sambit Patra amasung Dr. A Gopchare ga loinana BJP gi MLA sing sarugyaduna thamban sanglenda mifam pangthokre pawgi lekhul amagi matung ina mifam aduda state asida BJP gi mapangal kangkhada na balakhut kada thabak sing amadi atai political development yauna maruoiba issue kaya khanaramba yai hari loinana tha asigi taraga humdoida Prime Minister Manipur lakadoriba asigi sem sabagi matang dasu khanaraba yai hari mifam aduda Manipur da hojik thengnariba phibam asigi warosin ama laktuna Tangdu laitaba halaknaba yawna Manipur mapangal kalhanaba hotnabada party asina lawgadaba thodang singi matangda su khanakhi mifam asina kari waref lawba laikhibage haibagi matangdadi chapchana khangmangamdri nekam mihata chenaba KRA amasung UKDA terrorist organization ni han lautho u haina Guwahati da protest tawkhre Mamang thagi August 19 da carving anglong da thadaw furuf kilo chingba nekam jomhabu tamthina hatkibabu yaningdaba utpaga loinana ngasi Guwahati gi Chachan Public Dharna Press ta Thado Student Association na sit in protest tawkhibaga loinana mihat aduda chenariba Kuki Revolutionary Army KRA amasung Kuki Liberation Army KLA amasung United Kuki Defense Army bo Assam government na terrorist organization ni hain lauthu haina Assam government ta taksin kre
TSA na ngasi Guwahati da wakan mifam chatharaba matung Assamgi Chief Minister Himanta Biswa Sarmada mihat asiga mari lainana memorandum pisinki. KSA gi memorandum aduda laikhidraba nekam jomhau asi thadaugi luchingmani mahakna Assamgi Karbi Anglong district ta santi purangna bahonabada chawba thodang laukiba misakne haina phongdokhi. Memorandum asida demand tarug yawba point sing su Chief Minister da submit tauki point sing adugi manungda nekam jomhau mihat asi chumnagi lanai miyoida attack tawba nate. Mihat asi mafam aduda santi amasung community anigi marakta laiba nungsinabagi mari thugainaba honabani maram asina central amasung state government na KRA KLA amasung UKDA singa taunariba suspension of operation asi khudakta handokadabani amadi hariba militant group sing asi terrorist organization ni haina lauthokadabani haina demand tauri. Masiga loinana TSA gi memorandum aduda hariba Kuki militant singa Assam amasung yumlonariba state singda designated camp sing hangduna operate tawriba sing asi thugaigadabani aduga thadau community gi luchingba singda security matik chana pigadabani hainasu memorandum aduda palli. Memorandum aduda makha tana laikhidraba thadau community gi luchingba nekwam jomhau gi imung manungi miyoi singda matik chaba compensation government na piduna imung manungi miyoi amadi thadau cultural identity sing ngaktuna thamgadabani hainasu demand tawri. Thadau furuf ki luchingba si hatkiba sina maram oiraga kanglup masel gi marakta leinariba nungsi chanabagi mari asi thugaibani. Maram asina state amasung central government na chathariba thawong sing asi matam chana intervention piduna minority community singi luchingba singda chathariba miwat minai asi thingnaba honabiu hainasu memorandum aduda phongdokhi. Ngasi chathakhiba sit in protest aduda saruk yakhiba maheroi singna makuta play card sing paiduna we condemn the brutal killing of nekam jomhau thadau martyrs haiba wahai thaduna wakan mifam adu chathakhi. PM gi khongchat mangoinana Churachandpur gi rally tokre ku sing lauthokre. PM Modi gi khongchat mangoinana Churachandpur gi rally tokre ku sing lauthokre adubu PM da Kuki jo sing gi oiba wafam sing kanana haigadoribano chamamnari. Prime Minister Narendra Modi na tha asigi taraga humdoi da Manipur da lakani haina tawriba sigi mangoinana Ministry of Home Affairs na Churachandpur da Kuki jo sing na lokhatliba thorang sing amadi demonstration kupna yengsinbagum uri. Union Ministry gi akanba direction ase Churachandpur gi oina ani thokna yengba yai. Ahanbada Kuki Women Organization for Human Rights KWOHR na tha asigi tarukta miyam gi oiba khongchat ama Koite football ground dagi hauraga tuibongda laiba wall of remembrance tamna chatuna Kuki jo community singda justice purakna badabi tawgani haina tawrambadu maram amata pidana chatkidre. Ani suibada tuibongda laiba wall of remembrance mamangda khilamba ahangbaku mayam lauthokhraba tungda naunaku sing khinbagi thabak sing adusu PM Modi gi khongchat mangoina lauthohankre hairi. Official source matung ina Ministry of Home Affairs ki makok thongba official singna maru oina advisor notice to MHA AK Mishra yauna Prime Minister khongchat ka mangoinana Churachandpur district ki sililang liba singa pau fauna duna hana tawgani haiba program sing withdraw tahonkhibani. Adubu Kuki jo gi luchingba singna ahanbada yaningdaba phongdoklamlabasu MHA gi akanba instruction matung ina rally amasung ku khinjinbagi thaba asi tohankhibani hairi. Panbayai AK Mishra asi hauzik Manipur gi tongan-tonganba militant group singa santi gi wari sariba sida veteran interlocutor oina thodang lauribani aduga Manipur da thokliba irang asi complex affairs sing mahakna handle tawduna lakpana lariba tension sing matam gi oina saidangduna lakhibani. Yamna nokning libadi 2023 gi mi ahumdagi haukiba Manipur gi balance asida laikhidraba Kuki jogi miyoi sing muning singba oina Churachandpur gi tongan-tonganba civil society organization singna tuibongda wall of remembrance haina thonjinduna ahangbaku mayam ama mafam asida khinduna matam sangna thamduna lakhibani. Adubu masak khangdaba kanagumba miyoi singna hariba ku sing asi huran khibadagi wall of remembrance mamangda ihang hangduna lakhi tungda PM Modi gi Manipur gi miyamna kham thengna warabasu Narendra Modi na Manipur gi matangda wa ama fawba ngangduna tumina laithokpa ngami kumja 2023 gi July thada nupi ani fi thongna chatkhiba adudadi miteida Chaining badu chai haurage matagum India pumba khangnaba makhau pongna ngangki laukhi adubu jiribamgi nauriba angang amadi nupi yauna miyoi taruk minungsi yaudana makhut chalaba matungda ot nairaga hatkiba adudadi marol thoktaba India gi Prime Minister ama oina Narendra Modi dan tumina leisinki masa thiba khangdraba sing tharaga handak Manipur da miyoi chahum rom hatkiba sisu mahaki matamdani masagi hainabini pokpadagi yauraktrabasu Hindu extremist group ta lining laukibadagi haunabini. Amit Shah su chammanai makhoi anisi Hindu extremist ki yetka oiga pambomni hairi.
ꯗ꯭ꯔꯒ ꯂꯂꯣꯟꯕ ꯑꯃꯗꯤ ꯒꯟꯖꯥ ꯄꯨꯔꯝꯕ ꯃꯤꯑꯣꯏ 2 ꯐꯥꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯑꯣꯄꯔꯦꯁꯟꯗ ꯗ꯭ꯔꯒ ꯄꯨꯔꯝꯕ ꯃꯤꯑꯣꯏ 1, ꯒꯟꯖꯥ ꯄꯨꯔꯝꯕ ꯃꯤꯑꯣꯏ 1 ꯑꯃꯗꯤ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯦꯗꯔ 1 ꯐꯥꯔꯦ꯫ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ 8ꯗ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯁꯉꯥꯏꯌꯨꯝꯐꯝ ꯆꯦꯔꯥꯄꯨꯔ ꯃꯊꯛ ꯂꯩꯀꯥꯏꯗ ꯂꯩꯕ ꯔꯨꯍꯤꯅꯥ 35 ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯗ꯭ꯔꯒꯀ ꯀꯣꯟꯅꯅ ꯃꯌꯨꯝꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯕ ꯉꯝꯈ꯭ꯔꯦ꯫ ꯃꯉꯣꯟꯗꯒꯤ ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯇꯦꯕ꯭ꯂꯦꯠ ꯃꯈꯜ ꯑꯃꯒꯤ ꯃꯔꯨ 110, ꯅꯤꯁꯥ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯂꯣꯛ ꯊꯨꯡꯕꯒꯤ ꯍꯤꯗꯥꯛ ꯃꯍꯤ ꯕꯣꯇꯜ 18 ꯐꯥꯒꯠꯄ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯅꯣꯔꯊ AOCꯗꯒꯤ ꯃꯤꯑꯣꯏ 1, ꯒꯟꯖꯥ KG 6.955ꯀ ꯀꯣꯟꯅꯅ ꯃꯤꯑꯣꯏ 1 ꯐꯥꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯪꯀꯤꯝ ꯑꯣꯏꯅꯥꯝ 22, ꯏꯝꯐꯥꯜ ꯏꯁꯀꯤ ꯍꯩꯉꯥꯡꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯊꯥ ꯑꯁꯤꯒꯤ 9ꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯋꯥꯡꯒꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯍꯥꯎꯔꯩꯕꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯅ ꯄ꯭ꯔꯤꯄꯥꯛꯀꯤ ꯀꯦꯗꯔ 1 ꯐꯥꯔꯦ꯫ ꯃꯍꯥꯛ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯈꯥꯏꯕꯒꯤ ꯊꯕꯛꯇ ꯆꯦꯟꯅꯕꯅꯤ ꯍꯥꯏꯔꯤ꯫ ꯐꯥꯔꯕ ꯀꯦꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯥꯡꯉꯦꯝꯕꯝ ꯆꯤꯡꯈꯩꯉꯥꯟꯕ ꯃꯩꯇꯩ 23, ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯅꯤꯌꯣꯝ ꯀꯥꯏꯅ ꯒꯥꯔꯤ ꯊꯧꯔꯛꯄ ꯃꯤꯑꯣꯏꯁꯤꯡ ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ 70,500ꯀꯤ ꯆꯂꯥꯟ 38 ꯀꯛꯈꯤ꯫ ꯑꯗꯨꯒ ꯊꯥ ꯑꯁꯤꯒꯤ 9ꯗꯅ ꯗꯤꯇꯦꯟ ꯀ꯭ꯂꯥꯁ ꯅꯞꯄꯅ ꯒꯥꯔꯤ 5 ꯗꯤꯇꯦꯟ ꯇꯧꯗꯨꯅ ꯇꯤꯟꯇꯦꯠꯁꯤꯡ ꯂꯧꯊꯣꯛꯈꯤ ꯍꯥꯏꯔꯤ꯫